ngasi numidang waramda phongkiba pause singda yawba thokiba thodok wathok singgi matangda Manipur Circle News ki maikai digi myam da paudam jage ahan bada paujel news service ta gilo khotchari nongmaina kaptuna hat kre senabagi yum mai thakre pathok chari Thawal district ki Lilong police station ki Lilong nungai makha chongtham konada ngarang numidang waram pung 3 makhai rom tabada mioi ama nongmaina kaptuna hat kre thodok adu da senaba mioi adu police na fakhibaga loinana khoisaunarba myamna mayum mai thakre press na phangba pauda nongmaina panbadagi laikhidraba mioi adu Lilong nungai makhadagi sangom sumbam Nazir Hussein Elias Ibungo sahi nifunipan apokpa laikhidraba MD Nahatomba kawi hairi mahakpo nongmaina kaplam liba mioi aduna laikai adumaktadagi moijing mayum Zabir sahi kuntramanga apokpa laikhidraba sana khamba kawi hairi laikhidraba Nazir Hussein na lambi da satlingaida Zabir na double barrel khanghaudana kaplakpani hairi Nazir gi pukki sarukta sara maru manga taruk panbadagi dakpham lei khudakta Lilong da leiba Nur Hospital and Research Center da pukhatuna laikanakhi adubu laikanaba ngamdana laikhidabani hairi Nazir Hussein mu nongmaina kaptuna hatpani hairiba moijing mayum Zabir pulaiga konana Lilong police na fakhre khoisaunarba myamna thodok aduda chenai hairiba Zabir gi yum myamna mai thakre Zabir asi hanadagi hona kok bera leiba miweni hairi aduga thodok asigi mamang da so yum thangnaba imung amada so nomai kapsulambagi thodok ama thokiba laikre haina so pau asina makhatare Manipur amadi Myanmar Ngamkheida Ngasisu Thoknabada Kuki militant ama Sire pathok saketaminasi Manipur amadi Myanmar anigi lona Ngamkheida khulai matik sana paiba masel Thoknabagi thodokta Kuki militant group KNAB gi kedar ama laikhidre hairi thodok asigi matangda phangba thajaba yaba paw amagi matung inati ngasi ayuk anganbada Myanmar amadi Manipur gi ngangphai paringda leiba tare turelda khulai paiba masel akan mamawongda khutonaki thodok aduda KNAB gi kedar adu laikhidabani hairi nakalama romda paw amagi matung inna thodok asi pambaina lusingba Union Life ki MPA amadi KNAB anigi marakta khutona khibani hairi Khutona baduda KNA gi kedar asi laikhidabani hairi adubu thodok aduda makhatana maikai ani gi marakta misimina kaya yamna yaukrabagi haibagi pawdi hojik phawbagi oina chapchana khamngamdri ningsingba yai ngarang nongalamdai pung 3 rom tarakpa aduwai dasu Technopol district amadi Kabo tampak khanigi lonaba sarukta pambaina lojingba Union Life ki lanmi singna chathokcha sin tawringaida Kuki militant sing asina khanghodana landarakpadagi maikai anigi marakta Thoknabada Kuki militant taruk sikhibagi thodoksu laikhrabani hairi loinana thodok adugi paw hek phangbaga aina thingkraba Manipur gi lal holup PLA na so mateng pangba sangsin khibagi thodoksu laikhibani Kanglai Pak Mera Pause de Glopachake MD Abung Hat Pada Chenabani Haiba Nupi Ani Yauna Miwitara Fare Pathok Saketaminase Tha Asigi Taramari Nungtilda Lilong the Gimasa Kangdaba Singna Faduna Pokiba Thobal District Manung Sanba Kaibung Makhali Kaidagi MD Atomba Sahi Kulhumdoi Apokpa MD Nasimudin Amadi MD Farid Elias Aboy Sahi Kun Apokpa MD Hazijudin Kaibung Mathak Laikaibo Tamthina Phuraba Matungda Thobal District Hospital da Thamlam Khiba Amadi MD Atombana Laikanaba ngamdana Laikhibadagi thodok tasienaba nupi ani yauna mioi tara police na fagat pangam kre hairi thodok aduga mari lainana Lilong police station na lokhat khiba case amaga mari lainana ngarang police na chathakhiba operation da fagat pangam khiba mioi tara adudi Salman Khurshid Sahi Kunmapan MD Manjur Sahi Kuntramapan Sinam Aisum Sahi Kunipan Wainam Leonardo Mitai Sahi Kunmanga MD Mazibur Sahi Tramapan Ilangbam Gobind Singh Sahi Kuntrahumdoi MD Azam Khan Sahi Kuntrani Thoini Nupi ani aduna Yungkhaibam Rezia Sahi Kunithoi Amadi Silvia Sahi Tramapanni Hoji Makoi Wang Pawang Chathari Hairi Panbaya Abadi MD Atomba Laikanaba ngamdana laikhidabaga loinana MD Farid Elias Boisa Aruba Phibamda Sokpadagi Hojik Not AOC da laiba Ras Medicity da laikanakhibani thodok adugi mayokta miyamgi oiba mifam ama pangthokhibaga loinana JAC ama semkhibaga loinana mi hatpa adu senabasing pung nifunipan gi manungda faduna Sairak Pinaba JAC na laingakta matam thakibani loinana laikhidraba MD Atombagi asiba haksang lausindana hojik su Zenems ki Mirel Sang da lairibani
Nakal amaromda thaudok adugi matangda ngasi lamdam asigi tongan-tonganba CSO lusingbasing yauna miyamgi mifam pangthoktuna wari paya lawkhre thaudok asigi matangda semkiba JAC na sinduna Kaibung Community Hall la miyoisa kaya saruk yaduna pangthokhiba mifam aduna Chief Minister local MLA Amadi mari leinaba singda charter of demand kaya yawba memorandum pisinabagi warepso mat amata oina yanakhi hairi Memorandum aduda mi hatpada chenabasing miyam khangna matik chabadandi piba tola taraba mioi singbu logi oiba protection pibiba asigumba tamthiraba mihat asi matungda amuk thokaloi haibagi thajaba pidriba phawba asiba haksang lodaba retired judge amana chairman oiba inquiry committee ama siamba amati JAC na thakiba matam phawbada demand sing asi thabakta onthoktrabadi lamdam asigi CSO sing amadi miyam pulaga tongan ba kan ba khongjang changsinaba haina wafam gaso yauri loinana thodok asigi justice puthoknaba honabada lamdam asigi CSO amadi miyam nasu cooperation pibiu haina so appeal tawkhi lup kaya na puba thangma ngamloidaba senkhai torokpadagi yaripok kaithel gi dukan sing thong londuna wakat mifam chathakre Kanglei Park ki mera pause de gelo khosabani Thobal district ki yaripok kaithel da makhal khuding gi pot chai yoliba dukan sing da tongan ba lup singna puba thangma ngamloidaba senkhai thungkhai tobadagi awaba kaya pire dukan sing phamba ngamloidaba gi phibam da leire awaba potlom piganu haina ngasi nong masintha leptuna dukan singna yaripok kaithel traffic alien da wakat mifam phamkhre yaripok kaithel da tongan ba mikhal gi pot chai yoliba dukan sing gi apunba body ama oiriba All Yaripok Dukandar Association Sinduna Sathakibo Wakat Mipamaduda Yaripok New Market Tampakai Thelgi Dukan Sing Pharmacy Sing Punomak Thong Lonaki Polam Phampi Sing Phamnakhide Bank Sing Thong Lonaki Kaithel Sing Thong Lon Bana Maram Oiraga Lanai Gari Sing Natana Passenger Puba Gari Sing Lepnakhi Wakat Mipamaduda Saruk Yaraduna All Yaripok Dukandar Association Gi President Larik Yangbam Sam Sorona Phongdokibada Mamang sahi gi me ahumdagi satharak liba laibak ki oiba irang asida yaripok kaithel da leiba dukan sing porpham phambi sing su ireipak iramdam gi damakta makhal kaya gi saruk yaduna angam mateng pangduna lakli pangchu pangli ngasi phawbada tongan ba lup kaya na tengbang mateng nirakpada lupa tara mukta makhoina mateng pangbiu hairakpa senpham adugi yabiduna kakthabiduna lupa lising yankhai humfu humdra marfudra amadi lak phawba mateng pangkhiba yaukre adubu lup mari gumba amanadi makhoina hairakpa senpham adu pidaba yaroi haina leire asigumba nongmada dukan sing lupa lak ani ahumdagi tadana senkhai torokpana porpham phamba ngamloidabagi phibamda leire porpham phambi singda awaba piganu